Karigidama car tires asi black color oibano 1996 amadi 2001 gi marakta Afghanistan gi national anthem lairamdriba Karigino Khwaidagi Sijin Kaubi China dagi nupi ama chahi 63 chopna stone baby ama naupuram laba matungda masagi chahi 93 surakpada angang unakhi asigum laba interesting oiba fake sing asigidama channel asibu subscribe tawbiu. Fake number 1 Pamangi Egyptian singna tha amada 30 days laiba 12 months ki oiba calendar ama sijinarami masigi sumathakta chahi amada 365 days mapung phana lainaba chahi loisilakpada numin mangani amaga hapchilami ipagomenal days haina khangnaba numin mangani asida Egyptian singna makhoigi maroiba isor manga ki birthday pangthoklami isor manga adudi Osiris, Horus, Set, Isis amadi Nephthys asini. Fake number 2 China da Yangtze haina kauba village ama lei hairiba village asida foreigners sing changba yade masida miyoi marfu leibagi manungda 53 apikpa mi kanglup oi hawng asigi maram ngasi phawbada chapchana kana amatana khangba ngamdri. Fake number 3 1962 da United States na soibadagi Britain gi ahanba satellite Ariel 1 asi destroy tawki. Ariel 1 asi April 26 1962 da United States ki Florida dagi American rocket ama sijinnaduna launch tawkibani. British experiment na satellite asi sarabasu launch tawkraba matung ikui kuidana satellite asi US nuclear test amana damage tawki. Fake number 4 1961 da Soviet Union na United States ki 35 suba President John F. Kennedy da Pusinka kauba hui ama piraklami. Pusinka asi Stelka gi masanupini. Stelka haiba hui asi August 19 1960 da Soviet Union na launch tawkiba Sputnik 5 haiba spaceship asida tongkiba amadi aikhoigi malem asida tekta kaidana amuk halakkiba hui amani. Stelka amadi mahakka loinakiba atopa hui Belka makhoi anisi aikhoigi arta orbit tawkiba amadi tekta kaidana amuk halakkiba ahanba jibani makhoina space ta 27 hours round trip mai pakna pangthokhi. Fake number 5 1976 da Canada gi Montreal da pangthokhiba Olympic Games da Sun Fujimoto kauba Japanese gymnast ama mahaki makhu kaikhi adubu mahangna madu kana amata da khanghalamde madugi mahutta mahaki aisingba adu chapchana utlamni mamai thangda mahaki timna gold medal lawki. Fake number 6 wrist haibadi khudang amadi ankle haibadi khongki khojeng asi Japanese language da mathang sitna hand neck haibadi khutki ngaksam amadi foot neck haibadi khongki ngaksam haina artha halli. Fake number 7 2022 gi June da India da laiba Odisha gi Mayurbhan district da chahi 10 suraba Maya Murmu Kopi Indian nupi ama Dalma Wildlife Sanctuary dagi chenthorakpa samu amana attack tawbada yamna thina sokpadagi sikhi thaudosi nupi asina ising solingai da thokhibani samu aduna attack tawkraba matungda nupi adu hospital da pukhi mamai thangda kanba ngamdana sikhi masigi matungda numidang wairamda murmugi aroiba mathau mangam pangthoknaba honaringai da samu adu amuk laptuna iba haksang adu potuna dangthoklami. Fake number 8 Caribou amadi reindeer haiba sasing asi rangifer tarandas haiba chap manaba species ni makhoi ani gi marakta laiba amata ngairaba khenaba asi wild natraga domesticated ni. North America da wild animals sing asi caribou kawi aduga Eurasia dadi makhoi sing asi reindeer kawi. North America da fawba species asi yumda yoklabadi reindeer haina khangnai.
Fact number 9. Poland laiba Malbo Castle asi land area gi matung inna aikoi gi malem asida khwaidagi chawba castle amani mafam asi UNESCO World Heritage Site ama oina sakhamkhre castle asi Teutonic Order na 1274 da saba haukhibani aduga 1406 da saba loisinki aduga matam madugi oina khwaidagi chawba chekna saba castle su oikhi. Fact number 10. Khwaidagi Sijin-naba Southern China dagi nupi ama tahi 63 chumna stone baby ama naupurambagi dama malem sinba thungna maming chatki 1948 da nupi asina ectopic pregnancy oina mahak mirole haibasi khangki adubu lairabana maram oiraga surgery tawba ngamkhide asumna matam sangna yaithorakpana angang adu lithopedion natraga stone baby oirakhi nupi asina 2009 phawba thawa sadana laiki adubu Khwaidagi Sijin-naba chahi maudrani thoi surakpa matamdadi doctor singna khanglakpadagi stone baby adu nupi adu dagi lauthokhi. Fact number 11. Russian government na First World War manungda vodka yonba ban tarami masidagi government gi hana laklamba income gi saruk ahum thopagi ama manglami vodka haiba alcohol drink makhalasi Russian culture history amadi national identity ga yamna nakna mari leine vodka haiba wahi asima Russia gi ising haiba wahi asidagi lakpani masi occasion kaya mukta common oina thaknai. Fact number 12. 1996 amadi 2001 gi marakta Afghanistan gi national anthem lairamde masigi maramdi Taliban singna punna isai sakpa asi thingbagini maruina Afghanistan gi traditional musical form asi ban tarami masigi mahutta music yaudana dadi batolano kor kauba isai ama sijinnarami. Fact number 13. India da laiba miyoi sing asina United States ki apunba population dagi internet sijinnaba heli malem gi oina internet khwaidagi sijinnaba country asi China ni mathangda India amadi ahum subadana United States ni India na mobile data consumption da malem gi makokta lai masi China amadi United States anima punsin badagi heli. Fact number 14. 1315 da climate change tarokpadagi Northern Europe da achauba chak tangba ama thokhi thaudo sida miyoi million kaya chadabadagi siki mafam kharadadi sibagi changsi 50% yauki thaudo sida England gi matam madugi ningthau Edward II phawba nongma chupna chara henki. Fact number 15. 2015 da Austria da laibak tawthoklubada scientist singna cell phone manba posak ama theknaki cell phone asi leather na sabani yamna ngakpa amana cell phone manba posak adu carbon dating tawduna yengbada madu chawrakna sahi lising amaga chahumuk suraba posak ni haibasi khangki adubu cell phone asidi 1980 gi adwaida invent tawkhibani. Fact number 16. Karigidama car tire sing asi black color oiribano masigi maramdi makoida carbon black yawi masina makoigi durability amadi makoigi mapangal hengat halli asida sunatana heat amadi UV radiation ngakthoi asumna tawba sina tire gi life span sangdok halli amadi safety oiba heli.